Manipur thokliba irang asigi waroisin ama puraknaba hotnabada lamdam asida lairiba mipum khudingmakna amata oibagi khollao amata oina changsinba mathou tai haina United Maitei Pangal Committee UMPC Manipur gi Vice President Uddin fongdokre. Wafam asi lub asigi anirak suba mapok kumongi thauram ama Manipur Press Club ki Loktak Hall da pangthokkiba thauram aduga mari leinana fongdokkibani. Thauram aduda UMPC Manipur gi President Alas Maulana Uddin Mazahari, AMPWA gi President Alaj AR Khan, FRPM gi President Asang Kasar, Imagi Maira gi President Tokchom Chujata, Fox ki President VM Yaima, PPAM gi Convener MC Maitei amadi Kasom Kunau Sanaulong KKSL gi General Secretary Mistress Julia Singlaina President Member Sing oina sarukyaki. Thauram aduga mari leinana UMPC Manipur gi Vice President Uddin makha taraduna hai Manipur da hokiba chahi lising aniga sumna kulhumdoi gi me ahumdagi hauduna ngasi fawba chatharakliba irang asida lamdam asida lairiba CSO Club Maira Paibi Loop amadi Mahiroi Singi Association Singna mana apamba mawongda Manipur da thokliba irang asigi waroisin ama puraknaba honariba asigi mahutta lamdam asida lairiba mipum khudingmakna banner amagi makhada punna thabak tawminnaba ama changi amadi Manipur da thokiba me ahumgi thaudok asina Manipur gi puwari da amamba numit amagum lehoragadaba thaudok aduna lamdam asida khundamineriba Kanglup Furup Singi Marakta amada Thazanaba Thamnaraktabagi mami amatarakba Aikoi Masel amata oina punsinbagi saktam kaitharaktuna amana amagi marakta singnarakbagi mami tarakiba si kharadang oirabasu kanba ngamnabagi pandamda Maitei Pangal Community asina Manipur da thokliba irang asida anoba yawal ama purakpa ngamnaba amadi santigi khollao laufam thoi khanduna lup asi kumja lesing aniga sumna kulhumdoi gi July 9 da Lilongi Regulator Dam da Manipur da khundariba minority Maitei Pangal Singi Civil Society mayam punsinduna semke loinana lobasi hek safong lakpa numit adudagi lamdam asida thorakpa thaudok wathok kaya da su yawbata natana angamba mateng kaya pangduna lakli haina fongdokhe. Aikoi Kanglup amana amada chingsinnaduna amaga chensinnabagi mahutta aikoi masense amatto oina punsinbagi tangai phadawa thofamdo aikoina daita lofam thoi haina khanarakpadagi tongan ba khonjen amata oina chatan khonjen manadana chatan nabagi damak tongan ba thodok amasung wathokta tongan ba pandam amasung phirep leptan nabagi damakta aikoi gi apunba amasung unity oiba khollao amasung achetpa phirep to thamnabagi damakta United Maitei Pangal Committee kauba asigumlaba organization asi Manipur da leiriba minority Maitei Pangal singi civil society organization mayamna shemasi haina warep loduna aikoi civil society organization singdugi apunba committee amani hairiba asigumlaba committee ase masi ngasige asigumlaba mapok numitsi lakpu matamda yamna mayek sengna organization asi tungkoina sangni hingbu oirasanu Manipur da leiriba asugumlaba nungaitaba thodok adugumlaba singnara iba shanti da aduga integrity da aduga demographically aikhoida leiriba punamak sayetnariba punamak se masi mapung phana thengnaminaduna aikhoigi apunba saktam kaiba dagi ngakna nabagi damakta aikhoi amato oina lepminarasi anauba yawolama anauba inot ama pidana Manipur gi adugumlaba shanti gi maikaida changsinba amasung khollao chetna lawba ngamba adugumba aikoi oiminarasi Manipur da ngasigi United Maitei Pangal Committee na gi mapok numit asida aikoi punamak amato oina pulasi haiba paujelasi pijabaga loinana miyamda asigumlaba thauram asibu khanghanjari.